metro ngairiko 근데 hommo ngai noine dress hongdoeko thoge thingi sum video nam leiba yatre sain tawre Hi meow, welcome back. I ngasi vlog sa morning day hore ba ay morning day di sa television no. Ada tusi pada gi mai di yade. Ka yam to do dal ocean do. Ay yahu ka ta ba. Ay yam na tum ya gan di bu ko. Nang theng tum me ba na tusi tu kem pha je ko. De mar tu sum hogat le ba isi. तो ngasi ay morning di chat pagi vlog se ga tawra age kamai tawi khole do lake ay no bana ka tawi gre ay tiffin sembi ba do lake sina thoibigi kenoni ma tiffin puna ko omelette nam sembi re tiffin na to e ani hapage ko habu ge hum yam mani ma chulu 이름이 뭐? 이거 잡이나 너희신도요. 소리 짜거든 뭐. 또 야우도 뭐. 시 하버. 아저씨 아이 후지 엄마 잘 잘라게 시 하버. 내가 이렇게 합쳐라기게 거. 뭐 잡가 말이랑 안 먹을 거. 희장디 우제 희장디 그래. 이게 답이나 뭐 미도. 마 희장도 있는 컬러로 잡고. 티핀 합쳐라게 시다이 백도 내래 티핀기. 이메 티핀 백. 합쳐라게. 마무 이제 시기로는 ጫም 내래 거. ጫ네. 시 오melette 내래. 심 부설라게. yogurt se ko to ga hayam tang hap chalaki yarne ma ore ai hu di khara kai nom cha chat ai am chat kan de ba ko to simple sim cha san lage se omelette ma che sim cheong khai ro chi de lok ka le re mai breakfast ta le chi how ro ha thế chứ là bây giờ phải thổi bây giờ thôi là e 이렇게 사던 게 어떤 거 짜도 방에 이렇게 사도 좀 구를 다 해보고 어떤 거 짜도 똥질래 이렇게도 거의 샤이트네 다리 진 먹을 아 뭐야 술 쳤나 보이 또 여울에 먹고 역시 싼 거지 까까띠게 한다 그래 metro ngày 이거 근데 hommo ngày noine metro lại chân lên đẹp bơm hầm đẹp anh muốn tao ta xuống rồi đôi chân nó bên này chân lên nó mới đẹp bự đi ấy được không bơm đi rồi được cái thong lẽ anh cứ tăng thêm đô khởi một cọ không chậm vào nó ngoài rồi đang yêu nè đi ai ô tô đâu cái gì đây ô tô không mấy không ô tô không rồi Lucky hospital rồi lift only dress xong rồi có thoge thingi sum video nam leiba yatre sain tawre khoi jak cha dore khoi ai ka tamina ba sir ka magi di ko aja ana magi nupina chembi ra thai ngoi di bin paratha nei di chi pulau sabji sweet de hilo shure ka char ke hilo re change store ngasi di di ga am udlak traban kasi dum chille hai fer ko koi mi ni tai ba koi yam du sum mo class ki sat khaba do ai ton da mo hak le re ai ton da mo to re bo ko do dum chil am thoge khata da dum yin view ko ha wai da am khong na jali ni ko ne cho wo mo khong jali ni cho am chang ne ba dum wai ko wa da bi te ini lại do mình phải đi đúng em nungay na lay na đúng hai bèo em có do nung khơi hay suai thằng cái gà chật cái xe nhưng hay bảo ông câu rồi xe khung ông sang ông chật đi đây metro ông tông đi ni metro đây yum đầu mua hành ni
ꯀꯨꯝꯊꯣꯛꯀ ꯀꯨꯝꯁꯤꯟꯒ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒꯀꯣ ꯋꯥꯏ ꯁꯣ ꯌꯧꯔꯦ ꯃꯁꯤ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯗꯦ ꯃꯤ ꯌꯥꯝ ꯆꯤꯟꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯤ ꯐꯕꯅꯦꯕ ꯑꯩꯈꯣꯏꯗꯗꯤ ꯂꯣꯏꯕꯁꯦ ꯃꯤ ꯄꯥꯛ ꯆꯤꯟꯗꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯃꯝꯁꯨ ꯑꯃꯨꯛ ꯐꯪꯗ꯭ꯔꯦ ꯋꯥꯏ ꯕꯦꯕꯤ ꯌꯧꯔꯦ ꯑꯩꯒꯤ ꯁ꯭ꯇꯦꯁꯟ ꯌꯧꯁꯜꯂꯦ ꯊꯣꯛꯂꯛꯑꯦ ꯑꯩ ꯅꯨꯄꯥꯗꯣ ꯑꯩ ꯉꯥꯏꯔꯝꯅꯤ ꯍꯥꯏꯕꯅꯤ ꯉꯥꯏꯔꯝꯕ꯭ꯔꯥ ꯉꯥꯏꯔꯝꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯥꯅ ꯉꯁꯤꯗꯤ ꯉꯥꯏꯔꯝꯅꯤ ꯍꯥꯏꯕꯅꯤ ꯉꯥꯏꯔꯝꯃꯦ ꯉꯥꯏꯔꯝꯃꯦ ꯂꯥꯛꯑꯣ 얘ꯒꯤ ꯂꯦꯞꯄꯣ ꯑꯣꯟꯊꯣꯛꯑꯣ ꯐꯖꯅ ꯑꯩ ꯅꯨꯄꯥꯁꯦ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯐꯨꯔꯤꯠꯁꯦ ꯀꯣꯝꯇ꯭ꯔꯦꯠ ꯀꯣꯝꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒꯤꯅꯤ ꯃꯥ ꯉꯥꯏꯔꯝꯃꯤꯁꯦ ꯀꯩ ꯆꯥꯗꯣꯏꯅꯣ ꯀꯩꯅꯣꯝ ꯆꯥꯈ꯭ꯔꯒꯦ ꯑꯗꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ ꯑꯩ ꯄꯨꯛ ꯌꯥꯝ ꯊꯜꯂꯦ ꯑꯩ ꯉꯁꯥꯏ ꯄꯨꯕ ꯌꯣꯒꯔꯠꯀ ꯀꯩꯅꯣꯒ ꯍꯩꯒꯗꯣ ꯑꯗꯨ ꯆꯥꯔꯛꯇꯦ ꯑꯩ ꯆꯥꯕ ꯉꯝꯗꯗꯅ ꯄꯨꯛ ꯊꯟꯃꯟꯗꯅ ꯑꯩꯈꯣꯏ ꯉꯥꯏꯔꯤ ꯑꯆꯥꯄꯣꯠꯀ ꯑꯩꯈꯣꯏ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯕꯅꯦ ꯑꯗꯣ ꯑꯩ ꯅꯨꯄꯥꯅ ꯌꯥꯗꯦ ꯆꯥꯔꯣ ꯅꯪ ꯀꯩꯝ ꯆꯥꯔꯛꯑꯝꯃꯣꯏꯅꯦ ꯏꯁꯤꯡ ꯊꯛꯂꯦ ꯏꯁꯤꯡ ꯊꯛꯂꯛꯑꯦ ꯑꯩ ꯅꯨꯄꯥꯁꯦ ꯏꯁꯤꯡ ꯊꯛꯂꯛꯏ ꯑꯩ ꯅꯨꯄꯥ ꯑꯆꯥꯄꯣꯠ ꯄꯨꯔ ꯂꯥꯛꯑꯦ ꯋꯥꯎ ꯃꯁꯛ ꯄꯣꯛꯇꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯕꯔꯒꯔꯅꯦ ꯑꯗꯨꯒ ꯀꯣꯛ ꯑꯃꯃꯝꯅꯦ ꯐ꯭ꯔꯥꯏꯁ ꯑꯗꯨꯒ ꯑꯥꯏꯁ ꯀ꯭ꯔꯤꯝꯒ ꯍꯥꯞꯄꯛꯑꯦ ꯃꯣꯏꯁꯦꯀꯣ ꯐꯩꯀꯣ ꯃꯣꯏ ꯕꯔꯒꯔꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯄꯤꯛꯄꯅꯦ ꯌꯥꯝ ꯁꯤ ꯅꯪ ꯀꯣꯛ ꯍꯥꯞꯄꯤꯔꯕ ꯀꯣꯛ ꯍꯥꯞꯄꯛꯑꯦ ꯌꯥꯔꯦ ꯆꯥꯎ ꯌꯥꯝ ꯆꯥꯎꯋꯦ ꯁꯤ ꯅꯪꯒꯤ ꯕꯔꯒꯔ ꯑꯩ ꯆꯥꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯐ꯭ꯔꯥꯏꯁꯇꯪ ꯆꯥꯔꯛꯑꯒꯦꯗ ꯁꯤ ꯃꯣꯏ ꯕꯔꯒꯔ ꯁꯥꯏꯖ ꯀꯣ ꯑꯩ ꯕꯔꯒꯔ ꯆꯥꯔꯔꯣꯏꯒꯦ ꯇꯥꯃꯣ ꯆꯥꯔꯔꯣꯏꯒꯦ ꯑꯩ ꯆꯥꯏ ꯀꯣꯜꯂꯤꯁꯤ ꯀꯩꯅꯣ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯀꯣꯠꯁꯤꯜꯂꯝꯃꯦ ꯑꯩ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯁꯁꯦ ꯕꯔꯒꯔꯁꯦ ꯑꯩ ꯐ꯭ꯔꯥꯏꯁꯇꯪ ꯆꯥꯒꯦ ꯑꯩꯅ ꯉꯁꯥꯏ ꯐꯖꯅ ꯆꯥꯏꯌꯦꯕꯀꯣ ꯆꯥꯛ ꯀꯨꯏꯗꯅ ꯑꯩꯈꯣꯏ ꯆꯤꯛꯀꯟꯒꯤ ꯆꯥꯅꯤꯡꯗꯦꯅ ꯚꯦꯖꯀꯤ ꯆꯥꯏꯅꯤꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯒ꯭ꯌꯥꯁꯀꯤꯅꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯕꯅꯦꯕ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩꯗꯤ ꯕ꯭ꯂꯦꯛꯇ ꯂꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯅꯦꯛꯁꯟꯗꯣ ꯂꯧꯔꯒꯦꯅ ꯄꯩꯁꯥꯁꯨ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯅ ꯕ꯭ꯂꯦꯛꯀꯤꯗꯣ ꯀꯅꯦꯛꯁꯟꯗꯣ ꯂꯧꯔꯒꯦꯅ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯨ ꯉꯁꯤꯁꯦ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒꯤ ꯆꯠꯀꯦ ꯇꯧꯕ ꯃꯇꯦꯛ ꯑꯃꯇꯪ ꯎꯠꯂꯛꯀꯦ ꯆꯥꯔꯣꯏ ꯂꯣꯏꯔꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯆꯥꯁꯤꯜꯂꯣ ꯑꯩꯈꯣꯏ ꯑꯣꯇꯣ ꯂꯥꯛꯑꯦ ꯑꯣꯇꯣꯗ ꯑꯃꯨꯛ ꯐꯝꯃꯦ ꯇꯥꯗꯕꯅꯦ ꯇꯥꯅꯤꯌꯦ ꯍꯧꯅ ꯉꯥꯡꯉꯣ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯇꯣꯗ ꯂꯥꯛꯑꯦ ꯑꯣꯇꯣ ꯀꯛꯑꯒ ꯏꯕꯥꯅꯤꯒꯤ ꯒ꯭ꯌꯥꯁ ꯂꯧꯐꯝꯗꯣ ꯑꯗꯨꯗ ꯂꯥꯛꯏ ꯇꯨꯝ ꯍꯧꯒꯠꯄꯒꯤ ꯁꯛꯅꯦꯕ ꯑꯩ ꯁꯛꯁꯦ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯌꯧꯔꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯂꯝꯕꯤ ꯈꯨꯠꯆꯤꯟꯗꯤ ꯂꯣꯏꯔꯦ ꯅꯣꯡꯒ ꯆꯨꯈꯤꯕꯩꯀꯣ ꯅꯣꯡ ꯃꯪꯉꯤꯀꯣ ꯅꯣꯡꯁꯨ ꯃꯪꯉꯦ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯉꯥꯛꯇ ꯊꯧꯅꯔꯦꯕ ꯃꯣꯏꯒ ꯈꯣꯡꯉꯅꯤ ꯒ꯭ꯌꯥꯁꯀꯤ ꯂꯧꯔꯦ ꯐꯪꯈ꯭ꯔꯦ ꯑꯩ ꯅꯨꯄꯥꯒꯤ ꯃꯤꯡꯗ ꯀꯥꯔꯗ ꯃꯣꯏꯗꯨꯒ ꯀꯩꯅꯣ ꯄꯤꯔꯦ ꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯁꯤꯂꯤꯟꯗꯔꯒꯅꯦ ꯀꯥꯏꯅ ꯃꯤꯅꯣ ꯁꯤꯂꯤꯟꯗꯔꯒ ꯌꯥꯎꯔꯤ ꯀꯩꯅꯣ ꯁꯤꯂꯤꯟꯗꯔ ꯑꯃꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯔꯦꯒꯨꯂꯦꯇꯔ ꯎꯠꯂꯣ ꯑꯗꯨꯗꯣ ꯑꯗꯨ ꯎꯠꯂꯣ ꯃꯣꯏ ꯁꯤꯗ ꯄꯤꯔꯛꯑꯦ ꯁꯤꯗ ꯃꯣꯏꯅ ꯄꯤꯔꯛꯏꯁꯦ ꯀꯩꯅꯣ ꯑꯃ ꯄꯤꯔꯛꯑꯦ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯁ꯭ꯇꯦꯟ ꯑꯃꯀꯣ ꯑꯗꯩꯗꯤ ꯁꯤ ꯂꯥꯏꯇꯔ ꯑꯃ ꯄꯤꯔꯛꯑꯦ ꯔꯦꯒꯨꯂꯦꯇꯔ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯃꯔꯤꯒ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯁꯤꯂꯤꯟꯗꯔ ꯑꯃꯒ ꯑꯊꯟꯕ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤ ꯇꯧꯗ꯭ꯔꯦꯕꯀꯣ ꯅꯍꯥꯟ ꯑꯩꯈꯣꯏ ꯁ꯭ꯇꯣꯞꯇꯤ ꯂꯧꯗ꯭ꯔꯦꯀꯣ ꯁ꯭ꯇꯣꯞꯇꯣ ꯃꯣꯏꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯥꯝꯕꯁꯨ ꯑꯣꯏꯗꯦꯕ ꯑꯗꯨ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯒ꯭ꯌꯥꯁ ꯑꯊꯟꯕ ꯁꯤꯂꯤꯟꯗꯔ ꯑꯃꯒ ꯄꯨꯂꯞꯅ 4,030 ꯑꯗꯨ ꯃꯅꯤꯄꯨꯔꯗꯗꯤ ꯀꯌꯥꯝ ꯇꯧꯅꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯅꯦ ꯅꯍꯥꯟꯒꯩꯗꯤ ꯕ꯭ꯂꯦꯛꯇ ꯂꯧꯖꯕꯅꯦ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 1,100 1,300 ꯌꯧꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯂꯧꯔꯝꯃꯦ ꯑꯥ ꯑꯗꯣ ꯃꯣꯏ ꯁꯤꯗꯩꯗꯤ ꯇꯥꯡꯉꯤꯉꯩꯗ ꯂꯨꯄꯥ 1,250 ꯂꯨꯄꯥ 50ꯗ ꯐꯪꯉꯤꯀꯣ ꯑꯗꯨꯗꯤ ꯂꯣꯏꯁꯜꯂꯁꯤꯀꯣ ꯕꯥꯏ ꯇꯧꯔꯣ ꯁꯤ ꯁꯥ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯅꯔꯁꯤ ꯕꯥꯏ